Meitei Leepun Da Khut Tharakpa haibasi Meitei Phurup Amadi Manipur gi Apunba gi shaktam da Singnarakpa gi thouongni haina Meitei Leepun gi Luchingpurel Mayengbam Pramot phongdorakli ngasi yung Meitei Leepun gi Luchingpurel Mayengbam Pramot ta shakang da basingna nongmai kapsilaktuna attack chatharkiba aduga mari leina ngasi Meitei Langol da leiba Meitei Leepun gi shanglen da pangthokpa pau gi mifam amada Mayengbam Pramot na hai Meitei Leepun haibasi Manipur gi Apunba gi shaktam kanna ba amadi Meitei haiba Phurup asibu mapangal kan khanaba sangsin ki ba movement amane megitang ahum dagi chatharkiba irang asida Meitei Leepun na Manipur gi Apunba gi shaktam kanna na aduna lakli ngasi aikoida Khut Tharakpa si Meitei Phurup Amadi Manipur gi Apunba gi Saktam da Singnarakpani haina lawi popi dagi phonglakpa sel gi connect da kanagumba singna aikoida Khut Tharakpa oiram labade Meitei Leepun na koiti thiduna khut halakpada afava oiroi hauji asi lawlok pantha oibna Meitei Leepun gi thongmi singna mafam kya da lawlok pa yana bangak senba gi thabak tawri maram aduna ngasi gi thawdo adugi matang da tigat pa haibasi housing maki oina di thabak asi pangthokpada tanda sadri lawlok pantha asi loiriba matung da di ngasi gi thawdo adu da senari ba mioi sing thiba gi thabak da mai onsilagani maram aduna I masel gi marakta gi asi gumba thawong asi tawbu oirabadi khudak da tokpiu I masel khut thana ba haibasi Meitei Leepun na pamde Meitei Leepun gi khut ten banate haibasi khangjin biu nongma natraga nongmadi asumba adu soidena khanglakani haina Pramot na makhatana phongdoki ngasi akoi Meitei Leepun da Khut Tharakpa si akoina laujabada Meitei Kanglukta amadi Manipur gi Apunba Saktam da Singnarakpani aduna ngasi bobada akoina hojik thoibe irang me 3 dagi thoibe irang jidaida mafam da akoina Manipur gi akan Apunba Saktam je kannana bo khona jabagi kanjang jida ko akan basau ya kan basau ya jari maduna masi ngasi akoida Khut Tharakpa si akoina lausan jabada masi Meitei Kangluk amadi Apunba Manipur gi Saktam jida Singnarakpani haina laujai ana kana gumna popi gi pesana ndi aga karigumba akoida Khut Tharakpa oiramagadi akoina su kana no akoida Khut Thariba haibasi koiti thiraga akoina koitan tanara agadi na khoisu lekham chafum khangoi aduna masi tawbidaba phai maramdi akoi hojik makti akoi gi lawrok pantha si oibanina akoi gi mafam da law ubasi ngak na bagi akoi Meitei Leepun kanna sem sadariba manung ji oibana thabak se khara hena chinbana akoi ju kanana no Khut Thara ije yam kanna akoi yengchanba singjadri haitara adubu akoi sem sabasi loisanjare aduna akoi law je uba hogragadi akoi chap chana thinjarakani adubu da akoi na haijaningebadi akoi I masel oiragadi taunagumsi natragadi akoina koitan tanara agadi nakoigi imung manungsi leifam khangoi nakoisu leifam chabam khangoi masida tohoro haibasim tam akoi haijan